Taramatoi Suba Manipur Legislative Assembly gi Mikhal Lakliba March ki tang Mari Amadi Nipan da tangkak ani thokna pangthok lagani hain Election Commission na lauthokre. Ahanba tangkak ki Mikhal na Manipur gi Assembly Constituency kuntra gani panda aduga ani shuba tangkak ki Mikhal na Assembly Constituency kungani thoida pangthok lagani. Lakliba Manipur Assembly Mikhal da mirep amana lupa lakh kundagi hena chading tawba yaroi hairi. Lakliba Assembly Mikhal da BJP na tampak da seat kuntraga manga amadi ching da seat taraga mari fangduna chawng na mai pakani haina thazaba phomdorokni. Economic block at Handoknaba Gaidon Kamai ki Wakalo Nadu UNC ki Luching Basing na Yakidre. Masong ngasiyo angan bada pochoy puba truck chamanga ga yangkhay Imphal gidamag Jiribam Thadorakay. Mayambo kurumzari domyang birbis impact news ni prime time Manipur news bulletin dai khaidam chantas in hauja pungja se fawgi morba boxing mayam the pizari. Taramatoi Suba Manipur Legislative Assembly gi Mikhal Lakliba March Mari Amadi Nipan da tangkakani thokna pangthok lagani. Chief Election Commissioner Dr. Nashim Jaidina Manipur yaungna Uttar Pradesh, Uttarakhand, Punjab amadi Goa ge Assembly Mikhal gi matam sing ngasi lauthokibani. Manipur gi oina ahanba tangkak ki Mikhal asi Assembly Constituency kuntraga nipan da March ki tang Mari da pangthokani. Masigi damang notification gi numitna February 3 mirep chepi sinbagi aroiba numitna February 3 Mari. Scrutiny na February 3 ni aduga mirep che handokpagi aroiba numitna February 9 ni. Amoram da lemhauriba Assembly Constituency kunganithoi gi Mikhal na ani suba tangkak oina March ki tang Nipan da pangthok lagani. Masigi damak notification thokadaba numitna February 10 mirep che pisinbagi aroiba numitna February 3 scrutiny na February 3 aduga mirep che handokpagi aroiba numitna February 10 vote masing thibagi numitna March ki tang 13 ni aduga Mikhal gi damak thoram loisinbagi numitna March 15 ni. Mikhal gi matam lauthokhibaga loinana khudaktagi model code of conduct chatna hannaba Manipur gi chief secretary amdi chief election officer the ECI na khangalakhibaga loinana model code of conduct chatna ba haukre. मणिपुर में कुल 60 असेंबली कंस्टिट्यूएंसीज हैं और यहाँ पर चुनाव 2 फेज में कराया जाएगा. मैं फेज वार आपके सामने पेश करूंगा. दी फेज 1 ऑफ मणिपुर विल कंप्राइज ऑफ 38 assembly constituencies. The list is given in the press note. You can please go through it. You can kindly go through it. Date of notification for phase 1 in Manipur will be on 8th February 2017, Wednesday. Last date of making nominations to first phase 15th February, Wednesday. Scrutiny of nominations 16th February, Thursday. Withdrawal of candidature 18th February, Saturday, and date of poll of first phase is 4th March, Saturday. 4th March, Saturday, 38. Now coming to phase 2 of Manipur, comprising of 22 assembly constituencies. Again, the list of assembly constituencies is contained in the press note. Date of notification will be 11th February, Saturday, phase 2. Last date of making nominations 18th February, Saturday. Scrutiny of nominations 20th February, Monday. Withdrawal of candidature 22nd February, Wednesday. And date of poll 8th March. 8th March is the date of poll for second phase 22 assembly constituencies. March kitang Marida ahan batanga ki Mikhal pangthokadoriba Manipur gi Assembly Constituency kuntraga nipan adudi ahan ba khundrakpam ani haingang Kurai, Ketrigao, Thongzu, Kairao, Andro, Lamlai, Thangmaiban, Uripok, Sagolban, Kaisham Thong,
Singzamai Yai School, Wangkai, Sekmai, Lamsang, Konthokjam, Patsoi, Langthabal, Nauria Pakang Lakpa, Wangoi, Mayang Imphal, Nambol, Oinam, Bishnupur, Moirang, Thanga, Kumbi, Yai School, Saikul, Kangpokpi, Saitu, Tipaimuk, Thanlont, Henglep, Churachandpur, Yankhaiga Mapan, Saikot, Amadi, Singhatni, Amaromda, March Kitang, Nipanda, Ani Subatangka Ki Mikhal Pangthokodoriba Constituency, Kunganithoi Adudi, Lilong, Taubal, Wangkem, Hairok, Wangjing, Tentha, Kangabok, Wabagai, Kakching, Hyanglam, Sugnu, Ziribam, Chandil, Tangnopal, Fungyar, Ukrul, Chingai, Karong, Mau, Tadubi, Tamai, Tamenglong, Amadi, Nungbani. Chief Electoral Officer Vivek Kumar Dewangan na Election Commission of India ECI na Manipur gi Mikhal gi matam laukthokhibaga loinana ngasidagi Mikhal gi Code of Conduct chatnaba haukre haina phongdokre. All Secretariat Paumi Singh unabada Dewangan na makha taraduna hai Manipur da anobu district taret semkhrabasu Mikhal di Ziribam yauna district tarada punsinduna pangthokani. Pangthokodriba Mikhal asida mirep amagi oina Mikhal da sijunagadaba shell gi chading asi lupa lakh kun oigani. Model Code of Conduct Chatnarabadina, Hayengdagi, Government Office, Public Places, Private Places, Sing the Political Advertisement, Tetpa Yaroi, Tetlamba Sing, Loktokadabani, Heidi. Prinamar Sung Electronic Media, Sing the Party Ama Natraga, Amagi Political Achievement, Yauba Advertisement, Thaba Yaroi, Haiki. Lamdamasigi Mafam, Lishing Aniga Chaniga Taraga Mapanda Ladyba Polling Station, Chaniga Lishing Aniga Chatrikam, Marfutaraga Marida, Mikhal Thadagani Loinana, Polling Station, Kudingmug, Webcast, Tauduna, Amadi, Video Recording, Taudun Election Commission of Indiana, Yang Singani. Mikalasida Ahan Boina Voter Amana, Vote Thada Kraba Matung, Mahakna Thadariba Adu, Jumbra Kangnaba, Voter Verification Paper Audit Trial, VVPAT Machine, says Nagadari Haina Dewangana Makataki. Mikalgi Code of Conduct in the political party candidate Amadi, Mathok Nintina Taudab election officer Natraga official Sing. Gimathakta su ishiain akan be action lakotkani haibu wafam su Dewangan na fongdoki. All the political functionaries who have been using government vehicle, they have to surrender the government vehicle. They can use at maximum only one official vehicle if they have to render any official purpose. Photograph of the political functionary has to be immediately removed from the official website. Developmental or construction related activities are also being monitored closely from now onward. Out of the 5 poll going states, only Manipur and Uttarakhand have covered 100% voters by photo ID card. This time we'll be making efforts that average voter turnout reaches up to 90%. All expenditure monitoring would be done under the supervision of external observer. Imphal East District Magistrate ki chairol amagi matung ina district asida leiriba nongmai amadi maru Singa Loinana Manaknak Police Station, Singda Tamzinaba Kangalakli Amaromda Imphal Police Station, officer in charge, Kicherolamasu Police Station, Asina Kwanba Mafam Singda, Ladyba Arm License Holder Singna, Mashamasagi Nomayamadi, Maru Sing License, Yauna Pikalak Naba Kangalakli. Election Model Code of Conduct Chatnaba Hokibaga Loinana Imphal East District Election Flying Squad Team Su Matok Toba Hokre District Asiki Model Code of Conduct Ki Nodal Officer is Kunjaki Short Giliching Makhada District Asiki Flying Squad Team Sing Chaitok to Government Office Public Place Sing Amadi Private Place Sing the Political Advertisement Tetpa Loktok Hokre Team Masina Kurai Lamlong Wangkai Amadi Atopa Mapong Karada Chatuna Political Hoarding Sing Amadi Political Party Singi Firal Sing District Asiki Police Team Sing Yauna Lokthaba Hauki. Taramathoi Suba Manipur Legislative Assembly election English Netaraga Taret na Lakpaga Iroina na Imphal West District Chaksul Tarong Lokatpa Haukre Kanaguma Mioi Natraga Organization Amatana Government ki Loishang Singh Amatam Manghan Takan ba Taubigano Haina Imphal West ke Deputy Commissioner na Thadropa Cherolamana Kangalakli Cherola Sinamakatarudun Hai Election Commission of India gi Niyam Kanglon Singh Violet Tauramba Tengnarabadi Mioi Singh Adu Dandi Fangani Haina Kangalakli Loinana Tongan ba Cherol Amada Voting Right Lairaba Mioi Singidamang Voter Registration Facilitation Center Come Helpline Booth
hangdokchare haina Imphal West ki Deputy Commissioner na pauselakli. DEO Imphal West ki office ta laktune hiramasi matangda khangbiraba yagane haina cherola sina makataraduna khangalakli. Lakadriba Manipur Legislative Assembly Mikal gi Code of Conduct lauthokiba galoinana Hengang Block Congress Committee ni election gi thabak thoram sing Kankat nabagi matangda mifam ama pangthokre loinena Hengang Assembly constituency ki Congress Party ki candidate oigani haina chongtorakliba Nauribam Ratan Atopuming kapuna vote khomba amadi vote ka mari leinaba thabak thoram singda election code of conduct ki niyam sing ngakna mingonda atiba wahi watas Sizinadaba Pamdaba Togdok Singh Tokandana Ingna Chikna Santi Oina Mikal Pangthoknaba Hotnaminasi Haina Manipur gi Miyam Maruina Hengang Assembly constituency gi Miyam da appeal tawkre. Miyam ki oiba mifam adu Hengang Mayai Lekai da leiba Nauribam Ratan gi yumda pangthokibani thoramaduda Hengang Block Congress Committee gi members singna saruyaki bagaloinana Shell Changhandana Niyam Chumna Miyam gi mihut khanaba hotnabada Miyam na mateng pangbiyo haina appeal tawki. Nai Muhammad Shindra Passion Dinaba Adu Pomina Basido Wahaya Ganda Mi Bukihanaba Mi Bushitaba Mi Kamoina Nagidaba Wamamata Shinabiga Nanaba Apil Taujari Hangang Kendri Voter Singh Manipuri Mia Puramata Santi Oina Hanamana Pamba Mere Nihutado Kandina Pa Samada Dishinganida Dishingamada Pangthamati Matanatre BJP Manipur Pradesh ke President KSS Bhavanandana amadi Party Sig Election Core Committee ke Convener Thongnau Jam Chaubana Amatta Oin Election Commission of India ki Warep Taram Okre Party Sina Lakadarba Tramathoi Suba General Election da Tamgi Oina Sit Kuntraga Manga aduga Chingi Oina Sit Traga Mari Lauba Ngamlagani Haina Lauthokre Ngasini Taipa Chutekta Leba BJP Manipur Pradesh ke Office da KS Bhavananda amadi Thongnau Jam Chauba Punna Paumi Singa Unaba Mada Asia na Manipur ki Oina Face Ani Thongna March ki Mari amadi Nipanda Mikal Tauragani Haina Lauthokkibabu Taramna Oki Loinana BJP Manipur Pradesh ki Oina Mikal asigi Chapchaba Sem Saba Loikre Haiki KS Bhavanandana Hai Lakadruba Mikal asi Party asigi Oina Yamna Maru Oi Mikal asi Mapung Fana Chayetnaba Yaudaba Mikal Ama Ohenaba Miyamna Mateng Pangbiyo Haina Appeal Tauki Thongnau Jam Chaubana Hai ECI na Mikal Taugadaba Chapchaba Numit Humpuni Watlingaida Mikal gi Matam Laukthorapa asida Apenba Phongdoroki Mikal asida Thokaningdaba Thogdok Thoktanaba Security gi Oiba Chapchaba Sexil Thaurang Lokatpiyo Haina so Appeal Tauki Nakalamromda Congress na Luchingba Government asina Mikal gi Khudong Chaba Launaba Mongda Thabak Laubagi Thabak Chathariba asi ECI gi Warep asina Leplagani Haina Thazaba Thamki amadi UNC na su Hojik Chathariba Matam Kaktaba Economic Blockade asi su Handorakani Haibagi Thazaba Phongdoki Matangi election da lakadoriba sidadi Bharatiya Janata Party madugi damakta sem saba loijare election asi BJP na mai paktuna matangi sarkar asi BJP na semba sarkar ama sungoi soidena koi semne haibasi BJP na chapyungna koi hojik thajaduna leijari yamna hai singna yamna phajana silaiba masigi system na numitsu marini kanai amorom la piruba security sing amara chatna bugi matam numit marini phangi now we are one akhoi hojikti amatta oina akhoi amatta oina honarani honadalai akhoi hojikti do or die soidanamak belly da kuntra da gina kuntra manga ba hokagani hill da tarani thoi da gina tara mari bhokagani Election Commission of India na Manipur Assembly election ki notification tholapaga iroina na election model code of conduct mapung fana chana handuna free amasung fair oin election pangthokpinaba BJP Manipur Pradesh ki General Secretary Administration Thongam Bishojat ki chairolaman appeal torkli State Force singna su michang mikhai naidana mathau tawbina basu charola sina makha tarakli Hauzik Chathariba UNC na kauriba matam kaktaba economic blockade asi loishinaba state government amadi UNC anigi marakta pau fawdok nabagi wafam ama United Naga Council na fongdorokli Council asigi hauzik state government ki custody da ladiba President Gaidon Kamai na economic blockade loishinaba mahaki council ki khutang da aiba cherol thakre haina media da fongliba asi official oina UNC na khangba laite haina UNC gi machin chatpa amana fongdorokli Ngasi Impact News ka UNC gi Luchingba Singa Senapati Headquarters da akanan unaba amada Council gi General Secretary S Milan Nahai Miyam na economic blockade asigi haurak fam thidok pagi mahutta UNC na kauriba economic blockade asina maramoriga miyam da awaba kaya pire haiduna taisinba asi laibak thibani
Pangna haikibada UNC na changsileba khongjang asi Naga Singh na taba mafam singi matangda politically changsinba khongjangni. Masigi waroshin ama puraksi hairabadi state government na dialogue tauba natana waroshin purakpang amloy. UNC na changsin liba khongjang asi ancient IM na insillaga changsin hanba dauna miyamda uhaliba asi aranba yumpham yaudabani haina UNC gi General Secretary Ace Milan na makataraduna fongdoki. Oja gadon magi colleagues on the chienara karinara haye haibado kana kumabu pibra pidabra pirame harosu angak paweroi mana di pirame haye adubo official le khoi phangdaba tarabadi hoi might be hoi magi yamna closet oiba amani bu pikhi de habagi adugi wafam de khangde go but officially assemble table the puthongna de have the all the stakeholders bu ta narga tawthokadaba port ni habasi pat chin irga well established tawkraba port sida mahagna adumoina tawkhibsi adugi yaning daba makhenia ba masi hojigi sigi matanga sida November gi day 13 sida joint secretary north east Sajendra God mana ekhogi president ngonda masigi matang masigi issue agitation gi matanga sida Delhi da date 15 da tripartite talk tawshi haina magi invitation lage ba ko chatpa kandadi government of Manipur gi representatives tharak dia ba phatba sikana no ba UNC ra government of Manipur ra ba dialogue tawrab dila date 15 da loi thok pa ya ba si hojik chu adum na shantha adum na leri ba si ma gi apam bani hai ba Ngasigi mifamatu da sarugya ke ba UNC gi hanagi president Paul Leona hai Naga Singh na taba lamga Naga Singha kaidongnungda khaidokna ba yaroi haina phongdoki bhang haikibada Manipur government na Anugu district sembada akaiba leite adubu haukiba chahi kayagi mamangda Naga taba mafam sing sokhalloi haina state government amadi center ga MOU sign tongnakiba adu state government na ikai khumna pham thoi state government na district sin sem kraba matung UNC gi kari firep laibage haina hangba wahangi paukhum piraduna mahakna hai Hojikti changsil liba khongjang asi siba natraga changba mongda changsilagani. State government na laurak liba khongthang asi politically mileage launa ba hotnabani haina phongdoki. UNC na changsil liba khongjang asi gi waroshin ama puraktana mikhal laukthorapa asida kari firep laubage haina hangbagi paukum oina Paul Leona hai hojiki oina di kanagumba political party ama tabu boycott tawba natraga tawroi haiba hojiki oina nganmalli haina phongdoki. I think it's too premature to make any announcement ko mudu election matangda aduna masigi di party ki congress ki mi candidate thagalanani BJP thaganarani adu lairiba NPF thagat pe yai ko lairiba kana independent lab ko do mayam lerani adu masida kari haina boycott tawbugi support tawbugi tawro dubugi have the decision de hoji akoi matam si amna nganmali madu tanabus lekhide Amorom the UNC na changsileba matam kaktaba economic blockade khongjang gi makha tarakpo ina mamang thagi tang kuntraga mathoi gi ahingdagi hauna senapati da leiba government ki loisang sing thingjinbagi khongjang makha tana adumak chathari khongjang adugi manung chana ngarang numidang gi pungni pan ga minute taraga manga rom tabada senapati district headquarters da leiba DIC office amasung all social welfare office sakhangdaba UNC gi supporter ni haina Chingnaba singna petrol bomb langsindu na mai thanaba honakre yamnaba mioi kangbu ama laktu na ngarang DIC office ta petrol bomb tara gi mathakta langsindu na amangata khara thokhan ki attack aduda DIC office ki manager infra gi ka gi thoknau akai toi thokhan ki adumoinamak asopan gi pauti leiti haina DIC office ki caretaker Hrinaina impact news ta phungdorki BJP na luchingba government laklabadi lamdamasigi ngamkhai kaigani haina Congress na prachar tauriba aranbani Manipur gi ngamkhai manghanbadi Congress na ni haina BJP Manipur Pradesh ki wangangloi okram joina maral sikre wafamasi ngasi BJP langthabal mandal na sinduna BJP gi luchingba amadi India gi Prime Minister Atal Bihari Vajpayee gi humputaragan nithoi Marfutaraga nithoi suba mapok kumon thoronga mari leinana good governance day gi thoram maibam laikai SV Shi ground da pangthoki ba aduga mari leinana phongdoki bani okram joina makataraduna hai Manipur gi issue singi marakta yamna chaw issue ama oiriba territorial integrity bu Congress party na aran bamong da miyam da sandoktuna mikal gi khudong chaba launaba hotnari
Manipur ki ngamkhai manghaliba si BJP na nate Congress na ni haina okram join na phongdoki na kalamromda UNC na chathariba matam kaktaba economic blockade asi loishin ba haibasi state ki issue ni Congress na luchingba government asina blockade loishin ba gi mahutta thabak hapada honaduna leire haina mahakna maral siki UNIC na Congress na merge to kanda dalil na inay. Dalil da Congress party does not oppose Naga integration movement. Congress na Naga mayam punja mada thing de. Naga integration movement is not anti-national, unconstitutional and anti-party activity. Congress na tra Manipur to gain masoi to gido. Mada soi to gido. Matamadu ki Congress high command ki maut silaga Sri Silvada yaji na soi to we. Manipur ki maut silaga koi pabung lagi draba Hawaii nilamina soi to we. Agas ki tang Ameriki, UNIC amasung Congress ani kita nagi merger agreement do. Aduna Manipur bu sekai nagi lagi singi bani. Ka Manipur tugai na orang ni BJP na te Congress ni ojo na chal tori. Presermium su government ki thabak ni bu hairabadi low inkol yonduna shell Pibagi haina BSC thadok pio haina Thongze Assembly Constituency ki MLA Thongam Bishwajit na phongtokre wafamasi ngasi BJP Andro Mandal na sinduna India ki hanagi Prime Minister Atal Bihari Vajpayee gi marfutara gani thoi suba mapokumon ga mari leina na Andro Assembly Constituency ki BJP aspiring candidate Dr. Nimaichan Luwangi yaripuk yamem da leiba yum da pangthokiba Good Governance Day ga mari leina na Bishwajit na phongtokibani ngasi ki thoramadu da Mandala sigi Thongmi Singwang Kem Assembly Constituency ki BJP aspiring candidate Thangal Luwang amadi lamdam adongi miyoi kayana saryaki MLA Bishwajit na makataraduna hai Housing State asida paliba Congress government na center da paliba BJP na luchingba NDA government na NNCant IMBU yokatuna leihanbagi mawongda maral siriba si aranbani mamang da center da Congress na luchingba UPA government leiriba matamda National Highway singda numit chama hena blockade chathakibada state government na center da maral sikiba leikide Matam Karagi Mamangda Senapati dagi NNCant IM gi cadre Kara Parabatungda Mauktamna Thinkibadu Housing State Asida Paliba Congress Government ani Haiki. Housing Chanariba SSA PMZSY na Chingba Scheme Sing Amadi Donor Ministry ga Ministry Linkat Liba si India gi Hanagi Prime Minister Atal Bihari Vajpayee na ni haina mahang na makataki. सर्व शिक्षा अभियान है से होगी लारिक तंबदा खुदों चाचा तरबा अदुबा होगी खुंगंग खुंगंग खुदे मत हंजल लेवल लेबा अदुबा एडवांटेज खुंगे तरबा लाइक तंबगी सिगुंबा मियोय सिंचे अदुबा इंडिया की ओइना शहर अमदी अफगी खुंगंग दे लेबा मियोय सिंचे पुन्ना लारिक अफगी एजुकेशन की मंगाल थंगदबनी अदुबा पुन्ना मक्से एजुकेशन की मंगाल फंगलबा मतुंदा चापक की लमजेलदा अफगी हेना मांगिंग थानबा पांदम अमगन वेना अखोई ngasi sarva शिक्षा अभियान क्लास पाउंड फ्री एजुकेशन हाइद्रा हदुकी पोचा अमलेबा Nakalam romda Dr. Nimaichan Luwang na phongdokibada Vajpayee gi matamda corruption amadi scam na chingba amata laikide adubu magi tungda Congress government lakpatungda scam mayam ama thokre mahak na makata na haikibada housing matamda MLA kariba sisu All age pension yenabra hainasu karimna ki Andro Assembly Constituency ki oinasu voter list ta cheng yeliba se su aranbani housing makeup thokpa matam oire haiki सरकार ना तो इन खबर नहीं रखनी NLCPR एवं नल्लाशबल पुल ऑफ सेंट्रल फंड एवं रेवेन्यू अनुगी 10% में बात में ना फिर बनी अदुना बदुगी फंडी मतुम मखादा नसी एकोदे याम मणिपुर जो यापना लंबी सेबदा अदगी स्कूल साबदा कॉलेज साबदा डॉक्टर संघ साबदा उन्हें मतलब बदुगी फंडी यापना फंगे अदुना वाजपेयी दे स्कूल याम निंबा लीडर अमने Party amatana absolute majority fangduna government semlabadi state asigi oiba charangnaba loishinba ngamloi haina Janata Dal United ke president Hangkant Pau Taituna thamlakli ngasi JDU Manipur gi nauna khankraba Thauburol sakhang mai khangnabagi mifam ama North AOC da leiba Jomi Villa da pangthokrai mifam aduda nauna JDU Manipur gi president oina khankraba Hangkant Pau Taitu Party Sigi Vice President Secretary General Amdi General Secretary Yauna Party Sigi Thomi Singh na saruk yaki loinan lakadurba general election asiga mari leinana Party Sigi thabak thorongi matangda kupna khana nainaki
Tungda Paumi Singda Han Khan Pau Tai Tuna Hai Manipur State ki oina party amata mapung faba majority fangduna government ama semlabadi lamdamasida ladiba awaba si loishima ngamloi JDU gi maikai nauna lakadrba government asida party asigi mihut yawhannaba loinana miyam gi ihun khangna thabak taungnaba honagani haina mahakna phongdoki Thamrom strike toraga lambida mei chak pakasu sarkar de dum tumi why a coalition oirone coalition sarkar lerone numin ahum strike hek lebida coalition sarkar to brang chong thoga lampak ta lambida kari problem le re haina prayada lakani haba where is stable oiba hebo kuntra henna MLA leiba party man he ruling oiba kanda akoi prayana ada tumit marakta sige chak khangdana tumaga tumge tum sanu Wara kandar jum thorak chagani haibi wakhallo lachat khare party achobo singse MLA kuntra pi danaba honasi Election gi mangoina economic blockade lotion handuna free and fair oiba mikhal ama ohennaba Santa amasung state government na honagadabani wafama singa Manipur Press Club ta pangthokiba paumi sing unaba amada Janata Dal United Manipur Parliamentary Board ki chairman Moirang Them Tombina phongdokibani Magna Makataradun Hai, Tha Ani Henna Chatarak Laba economic blockade asina Miam the Kamteng na Wahalaba Fawuda, Center Amasung State Government na Amana Amada Taishinabagi Mahuta Solution Proknaba Honabiu Haiki. Santi Lane election asi Pangtoknaba Nong Manini Fawgi Manung the economic blockade Loshinaba Honagadabani. Loinana Nauna Semkiba Kamjong District election gi Mangoinana Sangagadabani Haiki. Nasigi Taramuda the Manipur People's Democratic Front, Janata Dal Secular Aam Aadmi Party ki Mihut Singh Susar Yaki. Tabuk Pandrama Naharul Singh do, Tabuk Pandana, Kangaunadana, Atopa, Laloba Yogiba, Natragan Atopa Lan, Lambi Satkitanaba, Sakars, the Tabuk Ham, the Honorary City. I could Tashing the Puning Sing, I could welcome the way, Luinana. Maduki tabak happy but tabuk changi ba missing aduki tolo karai digi piga dabno adu karai the moji tabuk to hongadabno madwai du da tay to party na madu ning duon pom bingai kain leite ning duon pom su kana roi madu miam gi tasheng na tabuk phangdab na harul singi tabuk piri ba do madom do oina puning singjan bi bana hena phagani UNC ki economic block at na Manipur gi Chingmi Tammi Punamakta Awaba Mayok na halingai cherak asida center dagi CRPF amasung state force ani gi cheksil thorang makada nongwada changdaba yadraba potlam sing pusilaknaba hona biba yamna nungai jai haina Manipur Drivers Welfare Association na cherol amada khangalakli Manipur tamna chatnaba hona raklaba gari sing loina Pudana Handuk Lamba Asi Taubigano, Security Forcing na Gari Loina Putorakpa Ngamna Bahona Biomasung, Security Forcing na Token System says Naduna, Gari Tadok Tazin Tawuda, Sandan Lambida Chatrakpa Taubigano, Mahakna Makatana Hai, Policing na Token Yaubugi Pau Amuk Taraklabati Lupasina Lauhoba video. Lupasina Lauhoba video clip Tadok Tuna Mari Lena Basing the Wakat Kani Haina Cheros and Makatari. Ngasi yu angan bapung mari makai taba matamda pochai puba truck chamanga ga yangkhai ziri dagi Imphal tamna tholakre hause fawbuda oil tanker chama LPG bullet ko namadi nongmada changdraba yadraba pochai puba truck nimfu none lanthorokre makoi ngasi ahing athengbada Imphal da thunglagani loinan lemhoribu gari sing aduna Tamenglong district ki awang kolam sung khongsangda ngasi ahing pallaba machung hayeng ayuk angan bada Imphal tamna thorokani hariba pochai puba gari sing asi CRPF SSB BSF na hak thengnana Ngaktuna Purakli, Loinana Lambigi ROP na Manipur Police amusung Assam Rifles na piri. Matang sa the break am log sa game Manipuram di malang itungan-tungan ba ipaw single loinana ikoi break tigam tun hanjar ke impact news meeting tadong lebio. Tata Shakti Jesus set seasonabio. Government na piba guideline gi matung ina chap chana quality control torba Tata Shakti ki product ni. Tata Shakti ki product sing set asigi district khudimok ki retail outlet sing da pangbigani. Tata Shakti. Angels Coaching Center, Uripok Polemlaika Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016, including first positioner. There is an unparalleled coaching center in Manipur. I see successes in Angel Coaching Yarn, everybody. Sunga, Mamma, I see successes in Sunga, I
mother had a cardiac arrest. We lost hope because we have visited so many hospitals and they were unable to help us. Thankfully, Sky Hospital came to our rescue by not only saving the life of my mother, but also giving her utmost care with the help of ventilator support by Dr. Shyam Kishore and his team of expert doctor and nurses. They were able to help her gain consciousness and now she is improving. So I'd like to thank Dr. Shyam Kishore and the entire staff of Sky Hospital. Yumanungi application ki mapung faba solution piriba Durasign G66 seasonabio. Durasign asi Tata BlueScope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidoknaba gi irai laiba solution pi. Panel sing ado phaiba amadi chap yungba mai kai install tawba yai. Durasign Tata BlueScope Steel. Oza Pain Relief Ointment Khwang naba, hok chikpa, tang chikpa, amadi khu naba na singbada sinaba yarba Oza Lipsap group na puthok saba Oza sinabiyo. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Sunflower Play School Chimanong Konani Kara, admission open for 2017 for daycare, pre-nursery, nursery KG, monthly fee for daycare rupees 550 per month, monthly fee for pre-nursery, nursery rupees 400 per month, monthly fee pre-nursery, nursery plus daycare rupees 600 per month. CCTV camera operation in all the rooms. Post vacancy 2 teacher, 1 mother. Date of interview 9 January 2017. Section start from 6 February 2017. Van service available. Fangbiragani. Lakadoriba imoinu imagi ira thaunida tangai fadana changadoraba angobanga pengba amadi ngaton. Ngasimak order tobihau pengba amadi ngaton gidamak akaknaba stock ni. Fangfam S Tomba and Sons Pengba Farm Hyangthang. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Bulletins ke makata pauk single na break mutung dami ambom kana taramok chari. Haukiba chahi English ani tragamanga gi January marida yuhar haukiba ngasi chahi ama farbasu atikakai nangkraba khwairambal kaithel gi building ani asi ngasi fawba semjin bal loitana leiriba sida kaithel fambi ima singna pendaba wafam kaya fongdorokli hiramasgi matangda impact news ke reporter Katrimayum Premchana madi camera person Aribam Nishi Sharma dagi akanaba report ama Haukiba English ani tara manga gi January mari thokiba 6.7 million chu yong hakiba yuha habagi thodogadu ngasi chei phare hariba thorodu da mi ahum lekide bagalo na tongan ma Manipur gi mafam sida leiba building kaya akai to nangki Hariba building kaya akai to nangkiba adugi marakta khwaidagi maru oina Manipur malemna saktak liba tourist singi yamna miyengpham oiriba Manipur gi yamna chawo economic center amasu oiriba loirena malim gi oina ama khaktang ngaireba nupi singi oiba kaithel khaiman kaithel gi ima kaithel gi building ani asi akai to nangkiba sini loirena hariba building asi akai to nangkiba amadi matam chana sembi debagi damakta tongan malup amadi kaithel phamli bi ima singna government ma siduna lakli Masi chahi parak laba fawda kathel asi semen bal loidri hariba phibam masida kathel family ma singna kari phongdor page haibadu mian pumna miyeng taminasi sahi ma phare ba ko ado akoi di sida phamba je yam wae ba yam thuna loi haninge ba sidana jaga so pi e phampham leitre pot thampham leitre
adagi po yombadasu akhoi khwai machine da phamamaga manung chalabnina sitpasu wale loi da base yam nungai te khara thuno hongjan ba pami hida laibadagi akhoi khulanga kaudaba no numi manga taruk ni kaudaba yaure mi gi paisa purure collection laure mi di paisa thawbala e thawbala pa matam nu akhoi yumda dum halle adu asongi pofam je kayam kuideraga loisan bidoino akhoi halaga achapo laira damani ija jingi lai sum thambagi hona ga damani mayam digi bhar pubada akhoi di am ware ba semjen biri ne na dum matam laudana dil laudan leire aduga hari ba khoina temporary market sida phamjari se sisu yamna wae ba nungai jete ba pot yolakpada khangde dagi mi pot lei lakpa changakpa khangde yamna khoigi lambi je kai haini yam chinba dagi ahalamai mai be mayam sisu sum chathok chachin tawda uwa yam thakibagi adagi yot ki kari gi mayam makak lebda tusan ge khosan ge habina singba kayam leyaba am thuba matam da losalhan base khoidi pamjai akoi mai ben mayam si sumai sum ngaura thamdoida akoi government da question tawningi moina sem sari haisina kar momong da sem dare no ningon chakawa October November da loini haramaduna handaki 2017 bhau 17 bhau loi gani haibagi asa ude akoi ne yengbada ko Kaithel family bi ima sing yoi ba pham kya ma phongduk pikre na ai hojik lejari bus si khwarman kaithel gi yo ha bai thoro du da te kai nangkhraba new market ki building adu dani har pham masida simi sing na yamna kan mawong da kaithel building asi bu sing sagat ba uri loina har building asi gi yamna top pa hana ga mananta mawong hairaga di har building asi dalai ba pillar sing asi yo na loina ma yomsin duna aduga loina har building sing asi gi makhong da achaw bullu ka yama plate sing da faduna matung tarak pada thor ka daba yo ha bagi thodok kaya da ngathok na bagi mawong da sing ba sagat pa miyam na u phangbiri Lonana building asi yamna kana singwa sagar pe thabuk chathar basu blockade amani tongan ba banna singmu torok ba asina hariba building asi sabagi mapun machai haibadi cement yot amani tongan ba masa kaya ama yorok pada thintha hale hana su hariba building asi sabagi thabuk lawriba miyoi amana phongdorki adubu amarom da kathel family ima singnadi building asi thubu matamna lochinduna makogi thengnariba awaba kaya asi thubu matamna kokhan biu haina maine neba singda pawgi lagli Camera person Nishi Sharma Galona Paramjari ba ai Ketrimayum Premchan Impact News Infal. Infal East District Police Commando na Bamol Kampu dagi lo na thingkraba KCPMC gi cadre ma fare haina Manipur Police ki PRO ki charola bana hairakli farba miyoi adudi akoi jam khamba chahi ni fugamanga apokpa mani Bamol Kampu mayai laikai dagi ni Mangondagi detonator mari yauna hand grenade ahum amasu maru ani yauba .32 pistol amasu fagat pangamkre haina charola sin makatari Manipur da khundariba tangkul furup singi khwaidagi chawba kumai singi manung da ama oriba Jumfood Festival ngasi Kangpopi district ki manung chanba Khongbal tangkul khulda pangthokre chahi amada amuktang pangthok kumai asigi matang da Khongbal tangkul khulgi chairman Victor Ramshon haikebada Jumfood haibagi wahanthokti quote hangba haibani Khunja singna chahi amagi chanaba thakiba phau quote da haizinduna thamkraba matung lauthok taibang mapuda katuna chaknau tambagi mari lainana kumai asi pangthopani kumai asi gi maru oiba amana khulgi leisha pakhang sing jagoi punna saduna athoi ahen tanabani Manipur gi oiriba fibam gi matangda paladuna Ramson makha tana haikibada lamdamus ki furup masel gi marakta lapnabagum tauriba si miyoi kharana thokhanbani haina laubo yai masida miyamna aranba wakhal khanadana nungsinana leiminaba tangai fade maramaduna Jumfood Festival da natana kumai kuding da ching amasung tamgi miyam na punna saruk yaminarabadi lamdamasi da thokliba yengthina bagi thawong hantaba ngamgani haiki village sina observe tori ba kumai sima mingsi Jumfood haimne Jumfood mat gi meaning di kot kaiba nahan lo khraga kot loi hap khraga ngasi se laininga lumaina ngasi di kaiba hogudamani sigumlaba matam sida ko yamna nungai na khulnisina pangthok ngamli bedi tangkhul gi khulni harabasu kairo lekai sida leminare ba khoi handagi irang sina su kari su palhande besi khunjida di maitai isina waro kuki isina waro mayam du nuksi tana na hingmina banena akoi sis maine yam nungai na pangthok ngambani Education Department namadi mari leinaba singna mityeng changdabadagi Khongbal Tangkhul Junior High School asi Sangolga Pangkhak Oire Kangpopi District Manung Chana Leiba Khongbal Tangkhul Khulda Leiba School asida Laifam Thopo Ojamadi Machak Mathum Suna Leite Mahirui Traga Mangarom
चनगदब कामदा तंखाई खाइदोकलगा क्लास अनि थोकना महिरोई सिंग लाइरिक तमनरी स्कूल की का मनुंग अमदी मांगोल की सरुक सेंबीदबना नुंगना वाई चाइदुना लेरी मदुगी मथक्ता हौकिबा चहीदा थोकिबा युहार हाबगी थौदोकचा चेखाइखिबा फकलांग सिंग फाउबा मतम चाना रिपेयरिंग तौतरी क्लासरूम सिंग द निंखाइरबा चेक टेक अकाइबा सिंग पैसिनदुना लेरी थोंग थोंगनाव सिंग टेकपदा नतना अयाम्बना निंखाइरे हिरमस की मतंग स्कूल बोर्ड की कन्वीनर विक्टर रामशन हाइकिबदा SSA की गाइडलाइन मतुंग इना ओजा तरागोमदोइदगी तादना लेगदबनी हाइरबसु ओजा सिगी स्कूल असिगी ओइनदी ओजा तरेट खक्ता महिरोई चामगा तरागा मरी तापी तंबीरी मसिना महिरोई सिंग ताकपी तंबीबदा अवाबा थेंगनबदगी खुलगी अथॉरिटी न चौकीदार अमादी ओजा मरी नेक्तुना माही तमहलिबनी ममांग चाही की अगस्त थादा हिंदी ओजा अमा ट्रांसफर तौखिबदगी ngasi फाउबा थाबिरक्तरी महिरोई सिंग की डेस्क अमदी बेंच फाउबा खुंजा सिंगना सेल खाइनदुना लेबिरिबनी स्कूल असगी अवाद अपा यंगसेनबिनबा एजुकेशन डिपार्टमेंट द केयर हाइक्रबसु ngasi फाउबा मियेंग चंगबिदे मरमदुना मरी लेनबा डिपार्टमेंट of the education minister मियेंग चंगबियो अमरोमदा SSA की मखादा महिरोई सिंग द मिड डे मील पिजनबा खुंजा सिंग द सेल पुथोक्तुना चाकसंग साहलगा एजुकेशन डिपार्टमेंट ngasi फाउबा चाकसंग साबदा चंगखिबा खुंजा सिंग की सेल पिबिद्रे हाइना पेनदा फुंगदरोकी वालिबो जांखै सि पिबिरोयना खोय थाबे या बंगांग नबे या एमएलए लोकल एमएलए दसु मागी थ्रू दगी डायरेक्टर की दसु फाउद यौग्रबने अदु हुजि फाउद कइम द अदुगी रिजल्ट लेते अंगांग ना हुजि लेरिबने स्ट्रेंथ सिना अंगांग चामगा 13 ले ओजा तरे खदने अदुना अदु खत कोनद्रमिना खुनगी रिसोर्स तगी बुथोगा ओजा मरी चौकीदार सु लेते कनो से स्कुनजे अमथु कंसर्न अथॉरिटी एम दी पर्सन सिंग दुना याम थुनो वालिबो जा सिंग अदगी खुन कनो की स्कूल की इंफ्रास्ट्रक्चर सु याम वाले किचन सारो हायरे ओ पैसा दी कमाई तौनी अदुदी कोना तौबि नोइन हेक लोइबगा पिरकने हाइबने अखोदी साखरे लोइखरे हाइरुगांददी हुजिकदी ओ अदुनी अदानी मोय फर्म द पीखरे आ कंपनी द सेमगने हन तौलेरे Manipur People's Party के प्रेसिडेंट सुअरबा हेरो असेंबली कॉन्स्टिट्यूएंसी के हानगी MLA एन सोवाकिरन थौबाल डिस्ट्रिक्ट के मनुंग चनबा नोंगपोक सेकमाई पुलिस स्टेशन दा फाजिंदुना थमख्रे ngase ayuk pung 9 taba duwaida थौबाल डिस्ट्रिक्ट के हेरो असेंबली कॉन्स्टिट्यूएंसी के मनुंग चनबा उखोंग सांग दा असेंबली कॉन्स्टिट्यूएंसी इसिदा मीडियप ओइगदौरिबा थोकचोम राधेश्याम के वर्कर्स सिंगना चाक याउबा इलेक्शन की मीटिंग अमा सिल्लिंगैदा हौजिक MPP की प्रेसिडेंट सुअरबा हानगी MLA एन सोवाकिरन महा के स्कोट का लोइना चाक चाना फमदा लाखलगा चाक सिलिबा थांगजम राधेश्याम कौबा अमा फुकिबगा लोइना नोंगमै राउंड कया कापथोक्तुना जिप्सी अहुम अमदी का अमा याउना गाड़ी कया खरा थुगाइखि थौदोसी की पाउ ताबदगी मिरेप ओइगदोरिबा रिटायर्ड IPS TS राधेश्याम याउना हेरो रोमदगी मसिंग यामलबा मियोय क्याना उखोंग सांगदा लेबा एन सोबाकिरन की युम तमना चंगसेनबा होनकी अदुबु पुलिस न थतुना चंगनखिदे पुलिस का अकन मोंगदा मुकनरकपदगी टियर गैस अमदी मोब बॉम्ब सिंग कापतुना थौबाल डिस्ट्रिक्ट पुलिस की SP याउना लुचिंगबा टीम सिंगना इरांग अतु लाक्सिनखि तुंगदु उखोंग सांगदा TS राधेश्याम याउना मिफम अमा पांगथोक्तुना एन सोबाकिरन बु लोगी मतुंग इना चैराक पीनबा वारेप लौखि मखा तारपदा एक्स MLA एन सोबाकिरन बु टोंगान बा IPC सेक्शन सिंगी मखादा नोंगपोक सेकमाई पुलिस स्टेशन ना फाजिंदुना थमख्रे इंडियन आर्मी अमसुंग म्यांमार आर्मी ना पुनः खुसमनदुना पांगशा विलेज दा इंडोनागा म्यांमार इंटरनेशनल बॉर्डर फेंसिंग की थबक थोरम चथरिबा सी नागा सिंग की अपांबगी मायोक्तनी अमदी मसिगी थबक असि लौखटपदा नागा सिंगा तानारमदे हाइना लोना थिंख्रबा लालोलोब NSCN GPRN दगी थादरपा चेरोलमना खंगलकली नागा सिंगबु तोखाइना ताहन्नबा लौखटलकपा खोंगथांगनी नागा सिंगी मथक्ता चथदुना लाखलिबा मियोट मिनै कयाबु ngak पिनबा हाइजबगी महुत्ता इंडिया मसुंग म्यांमारना लेबाक अनिगी ताइनबदा लेरिबा फुरुप सिंगबु अमुक हन्ना तोखाइ ताहन्नबा थौरांग तौबा होरे हाइना चेरोलसिना मखातारी असिगुंबा मचांग असिदा नागा खुदिंगमकना हौदुना मखोइगी हक्किदमक लेपा तंगाई फदे NSCN गी माइकैदगिसु मसागी मरैबाकपु तोखाइ खाइदोकनबा चंगसिलिबा फोर्स मयाम असिबु थेंगननबा ngamba थाकता थेंगनगनी हाइना चेरोलसिना फोदरक्ली DM College of Teachers Education the Master in Education amasung Bachelors in Education tamliba mahiroi singna mahi tambidabagi mayokta college get lonsinduna protest tawkre College se education gi mahi tamliba ahanba amasung anishuba semester gi mahiroi singbu thamarom hena takpi tambiraktre takpiba tambidaba mathakta college asida mahiroi singna mahi tamgadaba classroom matik chana leitabagi mathakta famnaba falna
चिंगबसु निंगथीना लेत्रे हाइरी महिरोई चहुम रोम Labour Teachers Education is in a what libo jams and port chasing Pibinaba Education Minister Young Education Department Gimakok Tongbo officials sing the Kiara Wakalabasu Kongtang Amata Paikalakte Haina Mahiro sing Aduna Fondroki. December 5, 2016 the class how good of the Hosipo Ozamati infrastructure late to be more women houses class how Bayada than lady. Ozapuna Walizi Emet Ozatara Amadi was a Betki Ozamapan Puna was a trampan. Kaigumba Kogi Akuna Talib Davize Kaimo Pangdagadi Koiga Matangalega Kogi boycott and Tozakan. Nongway Kapsunduna Chahi Ahum Dangai Binipi Macha Baby Ningtozam Christina Bus Sokal Lambagi Mayokta Wakat Mifam Chatakre Togdo Asi Mamang Chahi Arabian Numitki Numidang Pung Mapan Makairom Tabumatam the Tokibne Togdogi Mayokta Mafamugi Imaibel Kaya Torktana Wankai Puja Lampak Machinda Wakat Mifam Chatakibni Wakat Mifam Loy Sing Aduna Yumda Nongway Kapsilamba Yaning de Mari Lainaba Sing na Chenaba Sing Faduna Cherak Piu Haina Taba Playcat Sing Sizanaki Togdo the Soklaba Angang Nupimacha Ado Hozik Manak Napo Hospital the like another lady. Jimmirong Maning Laikai Lambi Asi Sembidana Matam Quina Lairakpa Maramna Laikai Sigi Miam the Lambi Asi things Legani Hina Warep Lakring as Jimmirong Maning Laikai the Leba Sinam Shama Devi Town Hall the Pangtokiba Pamising Unabam the Laikai Dugi Mera Paibi Ilangbam Memana Haikibada Haukibachahi English in the Taragatuki Fabricul Kumdoida Laikai Miam the Pasha Kaina than Lambi Asi Semki Lambi Asi Henna Fajaba Mong the Semlagani Kanduna Laikai Miamna Hona Kanarabasu Tha Taruk Helaklaba Fauba Lambi Asi Makatana Semdana Tamlakpadagi Lambi Tingnaba Wadevasi Laukibani Haina Memana Makataki. Lamzing Maira Kudung Inba Lupna Sinduna Iningtau Gambir Singh Ningsing Kubam Sengdopagi Thoram Mama Pangtokre Kanchapurda Labor Ningsing Kubam Asibu Lunana Tamnaba Haibagi Pandamda Unaco Group Amasung State Archaeology Kangla Fort Board Anigi Mating Ga Pangtokiba Thoram Aduda Lamzing Maira Kudung Inba Lupki Volunteer Yankai Romna Lamtu Sengdoki Thoramuda Saruyakiba Lubasigi President T.S. Darana Hai Lakleba January Mapan the Pangtokadaba Iningtau Gambir Singi Chamaga Marfukumdoi Suba Dead Anniversary Gimangoinana Thoramasi Pangtok Jabane Puwari Gitana Tanaba Yaroi Daba Kubamasibu eco-friendly Oiba Park Amo Hendingbagi Wafam Tambaga Loinana Manipur government Amasung Mari Lainaba Loishang Singna Kubamasibu Chahi Chupa Miyamga Sagonaduna Labour Park Ama Oinaba Honabiu government meeting Changba Watpana Kubamasi Chahi Chupa Napi na Piktale Hainam Hagna Makataki. Kanagumba lengak na takana kanagumba CSO amatanang sibawda iningtho sigi ningsing khubamase hundoga thambiba na maram warkanda na akoigi yamna napi singsiamna songmana maram warga akoigi prajaga samnaba yadaba pak ama oibase akoi asukimiting noijade maram asina ngasigi lengak sina akoigi iningtho sigi pakse sahi chupa miyamna sangba yaba yamna ningthijaba eco friendly oiba yamna ningthijaba pak ama oina akoi sahi chupa thamaningi Hojik ngasi nomagi sanabagi pau pizari. Kuntrago humdoi suba men's state polo tournament ngasi dagi mapal kangjibung da sanaba hokre tournament esigi ngasi ahanba sanakiba match aduda thangmeban youth polo club ki sanaroi Premjit na panjil manga aduga Rohan amadi Rishi Kumar anina panjil amamam ga chanaduna Nambul Mapal Polo Club Panjil Taret Ahum da Mighty Papibungam ki match asida Mighty Horuba Nambul Mapal Polo Club ki Panjil Ahum aduna Prem Kumar na Panjil ani eduga Sanjay na Panjil amaga chanki ngasidagi haukiba state polo tournament asigi haugdopagi thawramaduda Lieutenant General Konsam Himalay UYSM AVSM amadi USM amadi All Manipur Polo Association ki President K Sarat Chandra galoina na lamdamasida polo masana sibu pamjaba miyoi kyana saryaki Tournament sida polo team kungani thoina sarkyari tournament si hayeng makhataba league match ani sanaragat Kurai Polo Club Mari Suba Running Trophy State Level Polo Tournament Open Polo Tournament ki final changkre nongchupana sagol kangjai lupna sinduna langjing achoba sports complex ta ngasi sanakib ani shuba semi final da Kurai Polo Club ki sanaroi Roger Zugindro amadi Thompson ahumna panjel amamam chanduna nongchupana sagol kangjai team lupup team b langjing bu panjel ahum amada mighty ba piram lagat Tournament ki final chunky match asida mighty hauraba nongchupana sagol kangjai lup team b langjing ki amata ngairaba panjal aduna lei shambana chanki thasugi tarukta chatharakliba polo tournament ki final match sanaragane
YSC Kuyatong Ahanba State Level Mini Boys 4-a-side under 35 kg football tournament ki semi-final changkre haidi. Ngasi tournament asigi sanakiba mari suba quarter final match ta YSC Kuyatong na KZC Kuraibo Panjil ani sino da maiti ba piki bagaloina na chathariba football tournament asigi semi-final changbangau ki. Raising Knowledge Club Kuyatong na senduna club asigi sanabungda chathariba football tournament asigi hayeng semi-final match ani mak sanaragani haina organizing committee na thadrokwa cherolmana. Sub-Junior National Football Championship ke Northeast qualifying round the Saruk Yarugadaba Manipur team ngasi Imphal thadokre Assamgi Boka Ghata hayeng dagi haugadariba qualifying round asida Saruk Yagadariba Manipur na group B da Mizoram amadi Arunachal Pradesh aniga loina na league match asida lamba tarogani. H Mega Chandra na manager aduga M Devan na coach ki thawdang loriba Manipur ki team asida Captain L Vishal yauna nupamacha Sanaroi kun na khongchat asida sorokyari Manipur gi ahanba match thasigi tarukta Mizoram ga lamba tawnargani team asina ngasi Imphal thadok lamdai gi thawramaduda All Manipur Football Association gi thawpuriba miyoi amadi sanaroi sing adugi imung manung ni miyoi kya su sorokyaki yonen gi champion oi mantung da India gi main competition duda yaw kanda noi su main competition dugi champion oige haibase noi punamona khan ta ko Manipur state ki muhut sinmani ko aduna Manipur gi mingchat portaba yati ain khalaga noi thawai jam yauna ama yam chinana sanana samnadana cooperation leina ko sanaraga noi champion portaba yati gi mangol do aina embhagi president amona noi da iri Haukiba chahi English in Traga Turki December Traga Mapandagi Kulga Humdoi Fawa Bangalore da Pangtokiba Traga Tarelak Suba Junior Amadi Sub Junior MTI National Muay Thai Championship the medal Laura Krabal Manipur gi Sanaroi Singh ngasi Opagi Toram Pangtokre Kedrugao Assembly Constituency gi Hanagi MLA Tongam Nadakishore gi Kongpal da Leiba Yumdap Thauram Adu Pangtokiba Galoinana medal Fanglakraba Sanaroi Singh da Thangjam Nadakishore na Achamba Kudol Piduna Pungning Thogotki Manipur Cricket Association is Sindhuna ngasi sanakiba played cricket tournament ki league match amada first Ketrigao Mai Pakre Kudong Chadaba Maram Karadagi MCN is Sindhuna Mawang Chahida Pangtokiba tournament is Giloshin Bangam Hogdaba Makataba matching ngasi dagi Luang Sangbam da Leba Luang Popo Cricket Stadium da Makataba matching Sanaba Hokre ngasi sanakiba played group ki league match asida first Ketrigao na toss ngamduna batting hana sanakib sananaba waret loki Innings asida first Ketrigao na apiba over kuntraga manga da wicket nipan turaga rajamaga humfuga mapan lobangaki. Match asida anisuba innings sanakiba UCC Uripok na over kunga manga ga ball mari da wicket tara muk turaga supnagi run marfu taraga mathoi kak lawduna match asi run humfu taraga nipan da mighty ki. Gasigi match Asida first Ketrigao gi batsman Sadamna run yankai mapan lawduna man of the match taki chathrakleba tournament asigi hayeng elite group ki league match amada PCC mayai koibi amadi PSC Khuyathong anina lamba tongnorgani Arab the bulletin is headlines Samohana Mayam the Tamsagay. Ramatoi Suba Manipur Legislative Assembly Gimi Kalakliba March Murray Yamadini Panda Tankak Ani Tokna Pangtok Lagani Hine Election Commission and Lao Kokre. Batangka Kimi Khalna Manipur Assembly Constituency Kuntragani Panda Dugani Subatanka Kimi Khalna Assembly Constituency Kungani Toida Pangtok Lagani. Lakliba Manipur Assembly Mikhal the Mirep Amanalupa Lak Kundaki Hena Chading Toba Yaroi Hairi. Lakadar Assembly Mikhal the BJP na Tampak the seat Kuntraga Manga Amadi Ching the seat Tragamari Pangduna Chowna Mai Pakani Haina Hazaba Pongdor. Economic block at Handokama Gaidon Kamagi Wakalona do UNC Luching Basingna Yakidre.
Amasong ngaseyo angan bada pochai pubat truck chamanga ga yangkai Imphal gidamak Ziribam Hadrokray.